Matik tu mutang tabu dasai kau nak khang magam di kaksingi ngang nari belol siga ikon ngang iba siga kaksingi oi top mahau mahai tare. Kena ujung lagi besi Kaksing bazar lagi kita haitar airga ju Kaksing irum mapal ki jaga dene ngasai degi police singi akan ba makai ating mana haitar Kaksing bazar da toromba adugum ba nupi macam mayam amana sen thapagi thabak toromba singdo hojikti ayam na loina hanthagre aduga hojik fawbura Kaksing irum mapal ki jaga si fawbu yorko matam da mamang thakta disina thamkiba ating basing adu madu ngak poina haitare hojik fawda lambi asidadi thodokba amuk thapagi mawong ase akhona hojik fawbugi onadi over fangdri akhoi leptuna mafam sing asida Kaksing dagina akhoi mafam kya da akhoi mafam thong live system lojirake mafam kya da matau kamna ke mami TV na ai mafam kya da pangtholiba yauksangi mawong matau mayam singsi akhona mitna over pawdam oina mayam da thatna sandokirake tao mình ta hay biểu Ever tora ni mình ta Ramesh okay kana ni da akhona yausang yu oi awong ma mayam singa se hai taring asai di Kaksing bazar de am thalam me bako swai jaga sida di khara hang na uiba ado swai se le sawi masa sing lambi that pe thawak tawgi da tawi adu tàu de hai tare na tàu su tàu de hai ko tan ta la mina bai lete police na ta lei bako ai moina section thawang lakhat pai tare kari di fawi poning da amaron da masiji loin thingga na pung thing ba aduga kharab na thalala kharab thalan da bai sidi amuga mijing mi kai na bai mong man ba hai tare na okay mafong khara dadi thatpa mafang khadan thalandaba adubu aikhona huji laksaba matam dadi masi hana thalamba mayam sing doji punga hanga di lehowe bako adi police sing kisu makoi gi section thorang se dum lokhatpa male ado aikhona hairu bading amde haidi karai da kari kai torina de akhoi de hojik sida leiminari min hai tare okay lekai se irum mapan ko okay irum mapan gi jaga sida yoksang sports kari tawgi bro sai da di sport ti tawti da atopa jaga da di tawi tawaning badi pok tabra club jaga gum lai tabra sai se club si kheng lap na re khoi ga okay lai ni club na khala na bram bram sports yaw da bane ba angang sing se dudi yoksang manung sik matau karamna leiri moi je sigi kumai se nam lambi da thappa koiba admai sum tawra leirabra atopa ka imta yawdra ba sai le kai angang sing si de yawdre kaim yawdre kaga tho sum yengamaga mo hanjini ba si lore okay yausang numit mangani se adudi mayam punbagi khudong chabadi thoijokpadi atai di leitre aidi punbagi adi mayam punna punminare harga saruk yaminaba sports da warga su atop mayam ama aidi angang khara mayam punjal laga haitare yausang numit mangani gi suti leiringe manung sida amaga magi tongan thabak chanaruga su suti manungi punminabagi nungai ba judi lekai sida phangdrabra sinida adu ko madubadi do hai yumlak ta leibina ba boarding da leru sing halaga punminaba adum haraumina ba budi dum lei ko aduga yausang gi koi ba samba lang ba ko putudi thoidok na leitre okay sumana laiba ahon basing asi dengan chai manga tarai mangna le ruga ngasi mak uri bisiga khena badi ma ubira mani bako kari khena ba ubi khena ba haija khena basi koi sumaina yausang gi hana oiram condition duga hojukya punghong apa seng tau dabna de hena parjane da sumase ko dobo asi chai magi amok tang lak pagi moi na dilangning ni ngang sing na di han sing na di si thodok na pamna dra bane ba ko atu si ahong bai bo tum mami khara di samjil le ha dane okay
ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯂꯥꯏꯚ ꯊꯥꯖꯔꯤꯕꯅꯦ ꯃꯃꯤ ꯇꯤꯚꯤꯗꯀꯣ ꯃꯃꯤ ꯇꯤꯚꯤꯗ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯃꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯛꯆꯤꯡ ꯃꯥꯏꯀꯩ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗ ꯆꯠꯄꯤꯌꯨ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤꯁꯤ ꯂꯧꯔꯒ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯊꯧꯕꯥꯜ ꯃꯥꯏꯀꯩ ꯆꯠꯄꯤꯌꯨꯅ ꯁꯨꯝ ꯄꯥꯎꯗꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯛꯆꯤꯡꯗ ꯂꯩꯇꯥꯔꯒꯗꯤ ꯀꯛꯆꯤꯡꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯅ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯂꯣꯟꯗ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯂꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯇꯥꯅꯤꯡꯉꯦ ꯍꯥꯏꯅꯁꯨ ꯍꯥꯏꯌꯦꯕꯀꯣ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯂꯣꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯉꯁꯤ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯁꯤꯡꯗ ꯀꯔꯤ ꯀꯔꯤꯒꯥꯇꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯗꯤ ꯋꯤꯁꯀꯨꯝꯕ ꯀꯩꯀꯩ ꯄꯤꯕꯤꯅꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯍꯥꯏꯇꯥꯔꯦ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇ ꯂꯥꯛꯄꯅꯤ ꯀꯛꯆꯤꯡꯁꯦ ꯏꯆꯥ ꯃꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯌꯥꯎꯁꯪ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯅꯩꯌꯦꯕꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤꯡꯒꯤꯕꯨꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯃꯁꯤꯅ ꯈꯨꯟꯅꯥꯏꯗ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯒꯗꯤ ꯇꯧꯗꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯁꯨꯝ ꯆꯠꯄ ꯑꯃ ꯆꯠꯄꯗꯀꯣ ꯃꯐꯝ ꯊꯧꯕꯥꯜꯗꯁꯨ ꯑꯗꯒꯤ ꯇꯥꯡꯖꯤꯡꯗꯁꯨ ꯂꯣꯏ ꯊꯠꯂꯦꯕꯀꯣ ꯍꯣꯏ ꯑꯉꯥꯡ ꯃꯆꯥꯗꯤ ꯈꯔ ꯊꯠꯄ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯂꯣꯏ ꯊꯠꯂꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪꯁꯤꯅ ꯇꯨꯡꯒꯤ ꯑꯣꯏꯒꯗꯕ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯕꯁꯤꯡꯁꯤꯗ ꯃꯥꯡꯒꯗꯕ ꯁꯔꯨꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯏꯁꯄꯣꯔꯠꯇ ꯀꯔꯤꯗ ꯏꯟꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯗ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯎꯁꯪꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯅꯤꯡꯉꯤ ꯑꯣꯀꯦ ꯌꯥꯎꯁꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯀꯨꯝꯍꯩ ꯍꯔꯥꯎꯔꯣꯝꯗꯁꯨ ꯍꯦꯟꯅ ꯂꯨꯞꯄꯒꯤ ꯀꯥꯟꯅꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯕ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯃꯛꯁꯤꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯌꯥꯎꯁꯪꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯅꯔꯤ ꯑꯗꯨꯒ ꯀꯛꯆꯤꯡ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯁꯔꯨꯛ ꯌꯥꯕꯒꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯡꯊꯣꯛꯅꯔꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯕꯤꯁ꯭ꯋꯅꯥꯊ ꯍꯦꯟꯕ ꯖꯞ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯔꯥꯖꯨ ꯀꯛꯆꯤꯡ ꯀꯥꯏ ꯖꯒꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯏꯔꯨꯝꯃꯄꯥꯟ ꯑꯣꯀꯦ ꯌꯥꯎꯁꯪꯒꯤ ꯑꯣꯏꯕ ꯑꯑꯣꯟꯕ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯔꯤ ꯎꯕꯤꯕꯒꯦ ꯍꯥꯟꯅ ꯇꯧꯔꯝꯕꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯈꯦꯠꯅꯈꯔꯦ ꯑꯗꯨꯗꯤ ꯍꯥꯟꯅꯗꯤ ꯍꯣꯏ ꯌꯥꯎꯁꯪ ꯕꯟ ꯊꯠꯄ ꯈꯣꯠꯄꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯊꯔꯝꯃꯦ ꯁꯨꯃꯥꯏꯅ ꯄꯨꯂꯤꯁꯅ ꯊꯠꯇꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯇꯧꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗꯗꯤ ꯊꯠꯄ ꯈꯣꯠꯄ ꯑꯃꯨꯛ ꯌꯥꯍꯟꯗꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯛꯂꯤꯕ ꯍꯥꯏꯗꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯝ ꯐꯩ ꯄꯨꯂꯤꯁꯅ ꯂꯧꯕꯁꯤ ꯑꯩꯈꯣꯏ ꯁꯣꯛꯄꯟꯕꯗꯒꯤ ꯌꯥꯝꯅ ꯁꯦꯞ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯕꯨ ꯌꯥꯎꯕꯤꯅꯦ ꯊꯣꯛꯆꯔꯛꯏꯕ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯅꯁꯨ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯂꯝꯕꯤꯁꯤ ꯊꯥꯗꯣꯛꯑꯒ ꯌꯥꯎꯁꯪꯒꯤ ꯐꯖꯔꯕ ꯀꯨꯝꯍꯩꯁꯤ ꯃꯥꯏ ꯉꯥꯡꯃꯤꯟꯅꯔꯒ ꯐꯖꯅ ꯄꯥꯡꯊꯣꯛꯄꯗꯨ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯁꯣꯛ ꯑꯄꯟ ꯂꯝꯕꯤꯗ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯦꯕ ꯀꯨꯝꯍꯩ ꯑꯗꯨꯗꯤ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯂꯥꯛꯈꯤꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯀꯨꯝꯍꯩ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯆꯩꯔꯥꯎꯕ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯌꯥꯎꯁꯪ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯑꯗꯨ ꯑꯗꯥ ꯑꯃꯨꯛꯇꯪꯅꯦ ꯍꯥꯏꯔꯒ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯍꯥꯏꯗꯤ ꯌꯥꯎꯁꯪꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯃꯑꯣꯡ ꯆꯨꯝꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯂꯩꯀꯥꯏꯁꯤꯗꯤ ꯀꯔꯝ ꯇꯧꯔꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯆꯤꯜ ꯑꯣꯏꯔꯦ ꯀꯛꯆꯤꯡ ꯏꯔꯨꯝ ꯃꯄꯥꯟ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯔꯨꯝ ꯃꯄꯥꯟꯁꯤꯒꯤ ꯑꯉꯥꯡ ꯏꯆꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯟꯁꯤꯡꯁꯤꯅ ꯄꯩꯁꯥ ꯃꯨꯟꯕ ꯑꯩꯈꯣꯏ ꯃꯦꯔꯣꯠꯇ ꯊꯣꯛꯀꯅꯨ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯁꯤꯗ ꯊꯣꯛꯄꯁꯤ ꯃꯔꯝꯁꯤꯗꯤ ꯈꯤꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯤ ꯐꯥꯎꯕ ꯌꯥꯗꯕ ꯂꯩꯔꯛ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯈꯤꯇꯪ ꯍꯔꯥꯎꯕꯒꯤ ꯀꯨꯝꯍꯩꯁꯤ ꯁꯤꯌꯥꯔ ꯇꯧꯖꯕꯒꯤ ꯈꯤꯇꯪ ꯊꯣꯛꯄꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯁꯤꯡꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯇꯧꯕꯤꯔꯤꯕꯁꯤꯡ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯃꯈꯣꯏꯁꯤ ꯃꯦꯔꯣꯠ ꯃꯄꯥꯟꯁꯤꯗ ꯈꯤꯇꯪ ꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯏꯔꯨꯝ ꯃꯄꯥꯟ ꯄꯔꯦꯡ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯤ ꯂꯝꯕꯤꯁꯤ ꯐꯥꯎꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯩꯁꯥ ꯃꯣꯏꯗ ꯈꯤꯇꯪ ꯌꯥꯎꯁꯪꯒꯤ ꯍꯔꯥꯎꯕꯒꯤ ꯁꯤꯌꯥꯔ ꯇꯧꯖꯕꯁꯤ ꯃꯈꯣꯏꯗ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯔꯣꯠ ꯃꯄꯥꯟꯗ ꯊꯣꯛꯄꯅꯤ ꯍꯥꯏꯖꯒꯦ
yausang koi ba chalui ro mane ning kai kauge ayas ayas lansen ba lanchen ba yohen ba ronel kai lam dei no Sairel Siren asom sugunu rom gi da khong lai ro mingong thai biu Kopurui. ha Kopurui. kapurui Yeah. kari jati no Ilangon. ha Maring. maring okay yumna Ilangon de. langon nage yaksung yabu ngai bro Ngai. ngai ye hojik se pulap Siren dagi lai ra natra kai de lino koi hostel da laiba hostel lai ba ah karam hostel ring song morning ge som boarding gi yaksung ngasi simma de aroi no mini koi ro na hai ra kai sana free kara tharo okay nungai ko yaksung koi nungai khong na nung koi ro ba aw ngasai bajam nung dadi sen yam thatto ram me hojik tin odi dre kari phauge nungai bro si nungai de nungai te aw okay class ke kanai no ji handak ten tha doi ne ten thadoi ne ba okay nahange di koi pa phang dre ba ko Phangde. som da batai da ado like ti kam panara ba like se dum pare khara lai dum pare Ah. boarding maya da thaban gi kari gi then baga ti tarak ro tai nung ti ji tai thaban soning ba pawe ado lai study to budani kai to bro kai kai ya adu thabal loiraga khara ngana tumaga ngana hogolaga pa ba adu tawe ana tumaga ana hogalaga pa ba ne ba ah ado akoi bada hai tare boarding gumba leiri ba akoi ba sidadi lai na su tambada kai ba leigada bordi thaban gumba je khara ngana losana ning ro loisina ni khara ngana ngasai maring maring where is maring hana zu mamang da su yaksang gi kumai si yaw bro yaw de Yaude. handang na han ba yaksang kumai si kari pawai nungai bra Nungai. ado yaksang se tongan tongan ba adi jati mayam amana su saruk yaba kumai ne khan bi bro kari ne khale Yayin. dum ya na khale okay class 10 thadoni ko na so ado yaksang gi smaila thaban gi chung gi makhon ga ta ba se lari pa ba dia bro ha Ya. khara nu Chongning ba. Thao ba. okay okay aku Manipur se kangluk mayam khundari ko Christian chatpazu khundari Muslim chatpazu Maitai chatpazu Hindu chatpazu matam matam gi oiba athok kumai haro mayam leiri ba Christmas ki matam da Maitai mayam su sharu yari na tra dari Eid ki matam da shmani yausang ki matam da su sharu yari ba ko ado puning da kari phawi you so fine kari haningi haidi sumana punna amata oina ga saruk yamina base masi afabane khanbro Khalle. Khalle. Nungai. okay yamnu nungai na koi churo hoja halira okay haluraga larik su nungai na pa hoga metric tasu id exam dasu yamna chawna mai pa ko loina oiresanu hani mami tv gi mai ke degi phongdok seri nasai makai police na thingduna leiram bani ado lesabi masa sing se kitang cover tawning bane moi se loina mami tv u loi chen gra ba kanam tawre imai ben mayam wari ngak sajaba yagadro ming haibi ming kari ko bi Cái mình shoot sini kau. magi de Mình sa kau. memcha mai ming haibi Baby. nupi masa sing se lambi da smana sen that kane thora maga loina amuk chenjale police ne hek tan bisi kari phauge Tôi xin nó tàn phải thế. Cái mình bây giờ cái nào tôi sang nghĩ cũng nghĩ học xong mới tốt cho bên này. À từ đó phát ra thật ra nên bên này tôi coi cũng mong mình khai lắm. Thật là những người ta. Thật là những người ta thế. Sai mà đã học bên này na nung thế. À rồi mà na tan nên bên tôi khai coi nung thế. ado moigidi law and order ngak na baini misimina thoktana bagi yausangda gari kanna thobusina padi samasa mayam thon dei adugi kanna bani haibase paujen mayam mathang pinar pa khoina su sum tai bako masi kadai phobu chumme na lobi doino kadai phobu na lale lobi doino Moi na nga
ꯆꯨꯝꯃꯦꯅꯦ ꯆꯨꯝꯃꯦꯕ ꯁꯣꯛꯅꯗꯅꯉꯥꯏꯅꯦꯕ ꯑꯗꯨꯒꯤ ꯆꯨꯝꯃꯦꯕ ꯁꯣꯏꯗꯅꯉꯥꯏꯅꯦꯕ ꯍꯥꯏꯔꯤꯕ ꯁꯣꯏꯗꯅꯕ ꯇꯧꯕꯤꯌꯨ ꯑꯉꯥꯡꯈꯩꯅꯁꯨ ꯀꯨꯝꯍꯩ ꯌꯥꯎꯁꯪꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯇꯧ ꯍꯥꯏꯖꯔꯤꯝꯃꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯏꯆꯥꯃꯩꯁꯦ ꯑꯗꯨꯗ ꯊꯣꯛꯐꯝꯗꯨꯗ ꯌꯥꯗꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯣꯛꯄꯅꯤꯅ ꯑꯗꯨ ꯀꯃꯥꯏꯅ ꯀꯃꯥꯏꯅ ꯊꯤꯡꯅꯤ ꯃꯣꯏꯅꯕꯨꯗꯤ ꯍꯣꯏ ꯐꯠꯇꯕꯅꯤ ꯍꯥꯀꯨꯝ ꯇꯧꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯉꯥꯡꯈꯩꯁꯦ ꯍꯥꯏꯕꯅꯤ ꯆꯍꯤ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇ ꯊꯣꯛꯆꯕꯅꯦ ꯃꯣꯏ ꯊꯣꯛꯆꯔꯤꯁꯤꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯇꯧꯕꯗꯤ ꯇꯧꯖꯁꯅꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯈꯪꯗꯦ ꯄꯨꯂꯤꯁ ꯑꯃꯩꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯁꯣꯏꯗꯣꯔꯤ ꯈꯦꯠꯅꯕ ꯁꯣꯏꯗꯣꯔꯤ ꯑꯣꯀꯦ ꯄꯨꯂꯤꯁꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯇꯧꯗ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯁꯨ ꯀꯨꯝꯍꯩꯅꯤ ꯍꯥꯏꯗꯅ ꯊꯣꯛꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯨꯗꯤꯡꯃꯛꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯤ ꯁꯨꯝ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯌꯥꯎꯁꯪꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯃꯤ ꯇꯤꯚꯤ ꯃꯥꯏꯀꯩꯗꯁꯨ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯥꯏꯋꯦ ꯑꯁꯤꯗꯗꯤ ꯌꯥꯎꯁꯪꯒꯤ ꯀꯣꯏꯕ ꯂꯥꯛꯄꯒꯤ ꯒꯥꯔꯤꯗꯤ ꯂꯦꯞꯇꯅ ꯌꯥꯝꯅ ꯂꯥꯛꯅꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯍꯥꯟꯅ ꯊꯠꯂꯝꯕꯁꯤꯡ ꯑꯗꯨꯗꯤ खर मखै हंधरे अदुगा असुम अमुकसु पुलिसना हेक लेतब मतमदगादि थोक्तना थत्पसु एखु उरिको हौजिसे पुलिस ने हेक सत्खिबगा हाय तारे नुपी मचा सिंग से अमु लंबी द थोक्तना सेन थत्पगी थबक असे मु तौरी